ꯊꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯊꯛꯇꯗꯤ ꯁꯤ ꯀꯂꯔꯁꯦ ꯅꯪ ꯊꯥꯒꯗꯧꯔꯤꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯃꯊꯛ ꯍꯧꯔꯅꯤ ꯁꯤꯒꯤ ꯍꯧꯔꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯃꯈꯥꯗꯤ ꯊꯨꯒꯥꯏꯔꯦꯕ ꯊꯨꯒꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯃꯈꯥ ꯀꯨꯝꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦꯕ ꯂꯝꯕꯤ ꯂꯩꯇꯦꯕ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯔꯦ ꯑꯩ ꯁꯤꯒꯤꯁꯦ ꯕꯤꯟꯗꯤ ꯊꯤꯟꯕꯗ ꯁꯨꯝ ꯂꯩꯌꯦꯕ ꯁꯤꯒꯤꯁꯦ ꯁꯦꯟꯇꯔ ꯄꯣꯁꯇꯥꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯃꯈꯥ ꯆꯠꯂꯁꯤ ꯂꯥꯎ ꯁꯤ ꯃꯁꯥꯡꯁꯤ ꯁꯤ ꯃꯅꯤꯡ ꯂꯩꯁꯤ ꯃꯁꯥꯡꯁꯤ ꯂꯣꯏ ꯁꯪꯉꯛꯀꯗꯧꯔꯤꯃꯤ ꯋꯥꯏꯠꯅꯤ ꯂꯣꯏꯅ ꯋꯥꯏꯠ ꯑꯣꯏꯔꯅꯤ ꯋꯥꯏꯠꯇ ꯐꯦꯁ ꯑꯣꯏꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯑꯩ ꯊꯨꯒꯥꯏꯕꯁꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯀꯨꯝꯃꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯥꯔꯤ ꯑꯃ ꯉꯪꯗꯅ ꯂꯥꯛꯏ ꯌꯦꯡꯉꯨ ꯏꯁꯩ ꯊꯥꯒꯠꯂꯒꯅꯤ ꯂꯥꯛꯏꯁꯦ ꯁꯤꯁꯤꯡꯁꯤ ꯇꯩꯔꯛꯀꯗꯧꯔꯤꯃꯤ ꯁꯤ ꯂꯣꯏꯅ ꯇꯩꯈ꯭ꯔꯦ ꯇꯩꯗ꯭ꯔꯤ ꯀꯣꯇꯤꯡ ꯈꯛꯇꯅ ꯊꯝꯃꯦ ꯌꯥꯔꯅꯤ ꯌꯦꯡꯉꯣ ꯃꯈꯥ ꯀꯨꯝꯕ ꯃꯣꯏ ꯉꯥꯏ ꯂꯩꯕ ꯌꯥꯔꯣꯏꯔꯣ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯊꯛꯇꯅꯦꯕ ꯃꯈꯥꯗ ꯀꯨꯝꯒ꯭ꯔꯦ ꯁꯤ ꯊꯨꯒꯥꯏꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯆꯪꯕ ꯈꯣꯠꯄꯒꯤ ꯐꯔꯛ ꯁꯤ ꯂꯩꯔꯦ ꯁꯤ ꯁꯪꯉꯅꯤ ꯁꯤ ꯂꯣꯏ ꯁꯪꯈ꯭ꯔꯦ ꯃꯈꯥ ꯁꯪꯉꯦ ꯋꯥꯏꯠ ꯁꯪꯉꯦ ꯁꯤ ꯃꯈꯣꯡ ꯗꯤꯖꯥꯏꯟ ꯄꯤꯔꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯈꯣꯡ ꯗꯤꯖꯥꯏꯟ ꯄꯤꯔꯛꯀꯅꯤ ꯑꯩ ꯉꯁꯤ ꯔꯣꯁ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯝꯃꯦ ꯔꯣꯁ ꯕꯆꯨ ꯚꯥꯏ ꯀꯣꯏ ꯖꯥꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯠ ꯑꯃꯨꯛ ꯍꯣꯜꯂꯛꯀꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯆꯥꯗꯒ ꯍꯥꯞꯄ ꯑꯩꯈꯣꯏ ꯄꯨꯂꯥꯎꯒ ꯇꯧꯔꯀꯥꯟꯗ ꯃꯅꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯃꯅꯥ ꯑꯃ ꯂꯩꯕꯗꯨꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯦ ꯃꯇꯣꯟꯁꯤ ꯃꯅꯝ ꯅꯨꯡꯁꯤꯔꯖꯥꯠꯅꯤ ꯆꯥꯛꯍꯥꯎ ꯃꯅꯝ ꯅꯝꯃꯤ ꯗꯥꯏꯔꯦꯛ ꯁꯤ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯕꯛꯀꯤ ꯍꯧꯔꯒꯦ ꯁꯤ ꯁꯪꯉꯛꯀꯗꯧꯔꯤꯃꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯔꯥꯏꯅꯣ ꯑꯅꯤꯃꯛ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯛꯎ ꯁꯤ ꯇꯥꯋꯔ ꯑꯅꯤꯈꯛ ꯂꯩ ꯀꯔꯤ ꯀꯔꯤ ꯇꯥꯋꯔꯅꯣ ꯈꯪꯗꯦ ꯁꯤꯗ ꯑꯅꯤꯃꯛ ꯇꯥꯋꯔ ꯑꯅꯤ ꯂꯩꯁꯦ ꯄꯨꯊꯣꯔꯛꯑꯣ ꯕꯕꯥ ꯄꯨꯊꯣꯔꯛꯑꯣ ꯍꯧꯔꯁꯤ
मखा भीम की तरह भीम की यार होई नहीं बबोय भीम मी यार होई लेकिन को पुकचोन ची उर्बे हूं मैं मबुक ये हूं दिल किसका गाना सुनेगा किसके गाना सुनाओ दिल में हाँ दिया ना बोलो क्या किया ओ बेटा वाह ये तो पहले से भी आ गया रे गाना हाँ अदु तई तरी उरे को जो ngarang thungam dari mi jauh dari amam mi tai kai thungam udur ma kerek amam bi ada dua exam puthoro gari kering thoko gari tengah ya kakak makum di गाड़ी को फ्रूट मचू चा नहीं नंगी येलो रे येलो मैम चंगते कई नो हंग दिया lao chưa pot puthuro tay mà pan tay pan nắp pem khun na khun nam tay thu khoan ra pot to sao color ni tu mà pan đấy pai som mà khap down to nam sẽ khăng bèo một gì nhà mình khăng ngắm mồi mà theo nu bên đi anh nu bên đi mà thâu cái riêng ra mà lại mi gola tu masuk tani si masak makasi tay diri kang bra si thariag nó tay sel mudam thawon moi lau de kan la ho dem si som su sang ka dorim si pa si masang ni sang kan varai do ri ai ba di matam san do si de yen nam lei ka khong nga yen hom be nam ni chau mem jing yen mom le nam ni hi ti nan manga tok le ho yen mom le nam me yo yen ni rum ngan manga le ho ni manga tok cái số sao cái thùng color sih white red lah red pink warna út mang này hầu rồi anh chơi bấm từng cặp hầu cái hơi bộ xuống luôn hầu rồi cầm vào tay cái này đang thì tậu bây giờ rồi chất rồi phát tay chân là thế nào này hay gì nó tôi đi xe क्या rồi này hè xem nó cái hậu đi em ra
ꯁꯤ ꯁꯤꯂꯤꯡꯒꯤ ꯍꯥꯏꯔꯛꯑꯣꯒꯦ ꯑꯩ ꯅꯪ ꯑꯝꯇꯪ ꯁꯤꯗ ꯁꯨꯠ ꯇꯧꯍꯧꯔꯒꯦꯅꯅꯦ ꯑꯗꯨꯒꯤꯅꯤ ꯍꯧꯔꯣ ꯊꯦꯡꯍꯜꯂꯣ ꯍꯦꯛꯇ ꯊꯦꯡꯍꯜꯂꯣ ꯕꯛ ꯂꯥꯎꯅ ꯀꯩꯁꯨ ꯅꯠꯇꯦ ꯂꯩꯕ ꯍꯧꯔꯦ ꯄꯣꯠ ꯌꯥꯎꯗ꯭ꯔꯦ ꯍꯥ ꯕꯦꯇꯥ ꯗꯤꯜꯅꯥ ꯗꯤꯌꯥ ꯑꯝꯇ ꯁꯛꯎꯅꯦ ꯎꯝ ꯖꯥꯗ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯤ ꯁꯤꯝꯇ ꯑꯩꯉꯣꯟꯗ ꯀꯥꯞꯄꯣꯛꯆꯣ ꯁꯦ ꯊꯤꯜꯕꯝ ꯅꯪꯉꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯝꯇꯪ ꯌꯥꯎꯍꯧꯒꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄ꯭ꯂꯦꯌꯔꯁꯤ ꯂꯩꯔꯦ ꯃꯤꯁꯇꯔ ꯔꯣꯅꯤ ꯑꯣꯕ꯭ꯔꯣꯏ ꯇꯧꯁꯜꯂꯛꯀꯅꯨꯗ ꯑꯗꯨꯃꯥꯏꯅ ꯀꯗꯤ ꯑꯩꯉꯣꯟꯗ ꯇꯩꯁꯜꯂꯛꯀꯅꯣ ꯍꯥꯏꯔꯤ ꯎꯝ ꯁꯤꯅ ꯏꯅꯥꯎ ꯅꯨꯄꯥꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯃꯅꯨꯡ ꯌꯧꯗ꯭ꯔꯤꯌꯦ ꯁꯤꯅꯤ ꯃꯌꯥꯝ ꯋꯥꯏꯠ ꯃꯆꯨꯒꯤꯅꯤ ꯁꯪꯉꯤꯕꯁꯦ ꯉꯔꯥꯡꯁꯨ ꯃꯈꯥꯒꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯤ ꯃꯆꯨꯁꯤꯁꯨ ꯁꯪꯉꯛꯇꯣꯏꯅꯦ ꯇꯦꯁ ꯇꯧꯔꯝꯕꯒꯤꯅꯤ ꯃꯣꯏ ꯑꯅꯤ ꯀꯟꯅ ꯇꯩꯔꯤ ꯍꯧꯖꯤꯛ ꯀꯣꯟꯊꯥꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯃꯁꯖꯤꯠꯇ
ꯑꯗꯨꯒꯤ ꯃꯁꯖꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯪꯅꯕ ꯔꯪ ꯊꯥꯔꯝꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ. ꯁꯤꯅꯤ ꯑꯐꯥꯎꯕ ꯅꯨꯄꯥꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯄꯤꯔꯛꯄꯒꯤ ꯑꯩꯒꯤ ꯚꯤꯒꯣꯔ ꯑꯃꯅ ꯐꯔꯦ ꯃꯌꯥꯝ ꯀꯣꯟꯅ ꯐꯨꯜ ꯁꯪꯉꯀꯥꯟꯗ ꯍꯌꯦꯡ ꯎꯍꯜꯂꯛꯑꯒꯦ ꯁꯤ ꯃꯈꯥ ꯁꯪꯈ꯭ꯔꯕ ꯁꯪꯗ꯭ꯔꯤ ꯁꯤ ꯎꯗ꯭ꯔꯥ ꯁꯤ ꯁꯪꯉꯝꯗꯦ ꯀꯣꯟꯅ ꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯊꯝꯃꯒꯦ ꯕꯥꯏ